Board of Secondary Education Manipur na Louba Chahi Asigi Class 10 gi pariksha phol ngasi hounabi matung ina Laothokkhre Chahi Asigi oina maheiroi chada 39.8 sino ahum pass Toukhre Ngasi Babu Parada Leiba Board of Secondary Education Manipuri Conference Hall the Pangthokhiba Pariksha Haidokpagi Thoram Aduda Education SK Commissioner Haiskan Prakash na Hai Handak Board of Secondary Education Manipur na Laukhiba Class 10 gi Pariksha Haidokpa ase Mamang da Chatnaramba mark grading system aduki mahut subnatagi category wise grading system da oina haidokle Mamang gi chahi sing da de karamba school na position laure karamba maheiroi sing first second amadi third division da pass tawre haibadu khangalambani adubu handakte khara hen advance oiba maongda category A B C D haiduna grading system da oina haidokle adubu grading system asida khudong chadaba kharadi adumuk leitaba nate anoba system asida di maheiroi amagi chap chaba mark khangba ngamde adubu maheiroi pumnamaki wakhalondadi grading system asina chaun kanab ama piri grading system dadi mark ama ani khaktama khenaba maheiroi sing chap manaba grade piri mamang dadi metric pariksha asi yamna maru oiba exam ama oina khanadani adubu hojikti metric pariksha asi thoidokna maru oidre maramdi metric pariksha asi maheiroi amagi career ki deciding factor nate level asi subnatagi intermediate oibana thoidokna masida puning wakal sonthaningai leite haina mangna phondokhe Board na Louba kumja English ngani shimna kun marigi class 10 pariksha asida maheiroi lising taraga nipan cheniga kuntraga hundoi enroll tawkhe masigi manungda maheiroi lising taraga nipan chama ka yankhai mari pariksha thabada maheiroi lising taraga tare sumna yankhai mathoi pass tawkhe kara kana advance oiba grading system habidi A B C D do oina government ga tanraga cabinet ki approval lauraga A B C D oina tawjare kitang disadvantage ama leramgani kana gumba kharana ID A plus pangi but A plus ai 100 la 95 la ai khangde kote numaite haibadugi disadvantage natraka adugumbagi aina mi amadai mark ami helaga ai first star ni kaise khangba ngamdaba adugi disadvantage amadi leiramgani satra khudimaki sipe exam khaktana check tawbana te same answer du kana gumba chikang phajai mai kitang wali na ne khan tardi mark am khenar pe half mark khenar pe adugumbagi discrepancy do leitana ba 1 mark half mark khenar padu grading the lakta go to be graded equally